Prime Review presenting The Good Layer. The Good Layer haiba movie sin uningliba si ngasidagina chai kharagi mamangda Manipurda sakhangdaba miyo kharana scam tawduna chamjarba miyo kyadagi paisa khomna pukhiba adugumba mongda base tawba wari amani. The Good Layer haiba movie sin hawpada ahal loirba nupi amadi atopa ahal amaga makhoini online da dating tawnarami. Asig matungda ahal loirba miyo sina nupi si unanabagidamag London gi restaurant amada laklami. Haiba matam asiju 2009 gi matam amani. Mahakna restaurant asig manunga changla matungda counter asida phamliba nupi sida mahakna sumna hairami aina lakliba si style haiba nupi duga unaba laklibani hairami. Adudagi nupi sina hanuba sida sumna hairaglami nang unaba lakliba style haiba nupi du mangda leire hairaglami. Asina maram moibana ahal loirba nupa asina style haiba nupi asig manak changlatuna sumna hairami aina nangi nakta lakliba si yamna thengle sawgun hairami. Adudagi mu style haiba nupi sina mu brain haiba nupa sida sumna hairaglami aina ngasaidagi laktuna nang mu ngaidun leiribani karimta khalluragana haiduna Makoi ni Muhammad sida phamlami adudung stand na brain da sumna hairami nangdi online da computer ge thabak yama tawi haina su aina tai hairami adugum brain na mangon sumna hairami asiga wahi sing asidi aina atopa hom da chatuna nangon da wari sage hairami asigi matung dong brain na still da mahaki family gi maram da hanglami adude still na mangon sumna hairami aigi sunupa ma lerami mahakti sikhrai adugu sumatakta aigi purabusu sikhrai hairami amuksu still na aiga mari mata thoknaba Stefan kauba isunupa amadi lei hairami asig matung still na brain da nangi kana kana lei hain hanglami adudagi brain na aigi sanupa ama London da lei mahakki maming Robert kawi harami haiba matam astong brain na style da sumna harami online da ina nongonda aigi ming brain kawi haigi butu aigi ming asengbadi Roy kawi harami brain gi wahai stabadong style na brain da sumna harami aina su nongonda aigi ming style kawi hari butu aigi aseng maming di Betty kawi harami makhoi ni gi aseng maming si tar matungda makhoi ni si jamna hau jarami asing matungda makhoi ni na restaurant asida gi tholok matam asidadi style gi masnupa Stefan haiba nupa asina horon khonglami asig matungda style di maki masunupa Stefan galonana Muhammad sidagi charkhirami stena chakra matung dum roina Muhammad sidagi taxi mo phaduna bar amada laklami mahakna bar jaw matung sida mahaki marup Vincent gi manakta laklami Vincent gi manakta musunupa ani silarami haibu nupa ani sina makoida investment tawnabagi oirami adunu Vincent na Roy da sumna hairami akhoi ni mangna phamlibasi paisa investment tawnabagi ne hairami asig matung roina nupa ani sida asumna hairami aikoina investment tawribasida Russia gi nupa ani khangna lakh ni pound bu invest tawgani hairami adubu karigumba aikoi marina isa dagi lakh ani ni gi pound si investment tawba tarbadi Russia na investment tawgudriba lakh ni pan aduga aikoi mari ga chap managadurbani hairami Roy gi wahai stabada mangonda investment tawba lakliba brand hairibun par sinasu yare hairami asig matungda Roy ama debeti makhoi ani na yamn liraba hitalagi film mamam jengba laklami makhoina film asi yengba lora matungda mu Roy na beti da sumna hairami haiba film asidi angang nubida jengadabani akhoina jengadaba natte harami aduding betina mangon sumna harami asugumlo film asi ngasidagina chai humpugi mamangdagi akhoina thadokdun laklebani ramna fajarba film amani harami haiba tanja asidadi Roy asi makhong asi naraglami asina maram obana Roy na beti da sumna harami ai khong na ba si marang marag tawbi harami nongala matung dum Roy na mahaki mai masibu yamna fajarba office amagi mongda semalami mafam asi lairiba miyusing asida asigi matungda Roy da investment tawgodriba nupa ani amadi Russia gi nupa ani su laklami hairi matam asi Roy na makhoi myam sing asida asumna harami ekhoina investment tawgodriba paisa myam sing asi aina piriba book aduru jawriba property sida invest tawgodribani asigi matungda ekhoina property se jonthokla matungda phanglopa property sing adu jenagadurbani hairami adudagi Russia gi investment tawba lakliba blade haribu nupa asina asumna hairami ekhoina invest tawribasi karamba matamda profit phanggadurbi hairami adubu Roy nadi nakoina investment tawribasi hapta amagi matungda profit phanggadurbi hairami adudagi Roy na showcase amagi manungdagi keypad amabu loktoklami adug musu Roy na sumna hairami hairiba keypad asida ekhoigi paisa sing sibu loina transfer tawsanggadurbi haiduna mahakna keypad asida 2 lakh pound transfer tawsalami asig matungda Russia gi blade haibu nupa asina lakh ni pound bu keypad asida transfer tawrgi haina tawring matam asidadi Roy gi lakminaba mangon investment tawgudurba brand haibu nupa asina blade tasumna hairami nanga thamgudurba lakh ni gi pound dagi phalangba profit adu noigi Russia gi president Putin da piu hairami brand gi wahai stabada blade na jamna sawarduna maham asidagi charkhirami asina maram obna Roy na makhoi sing asida asumna hairami Russia gi nupa sing asi aikhoina mu hanna wari sanaduna investment tawnabagi tawsri harami asigi mutunga Roy na makhong tekpa sajanaduna
Betty gu number laklami, Makoin Hana Unakiva, restaurant Sida, Haiba Matamasi Bettina, Royna Sachu Python Lak was in a Maram Webana, Mahanga Sumna Hirami, Nanga Karikama Kona Lak Libuno Hirami, Adugis Matata Bettina, Markim among the Leriva, Karamagi, Swasiva Hangtokuna, Roy the Sumna Hirami, Mang the Leriva Karsi, Ain Ano Valerapani, Karsida Equin is Sasi Haduna. Bettina Roy Sibu, Markim the Pudun Laklami, Roy Amati Bettina, Betty Mam Jaro Matung Asidadi, Royna, Betty Kasi Yamna Fazaraba, Yum Amagi Mong the Lerami, Asig Matung the Bettina, Jana Bakarabu Semduna, Makoini Zarami, Hariba Tanja Stadi, Betty Masunupa, Stefan Hariba Silaklami, Aduga Musu Stefana, Markim about the Sumna Hirami, Ibo I Lakla Hirami, Adugus Matata Royna, Stefan Nang Laklabra Hirami, Matam Mustadi Stefana, Roy Sibu Upada, Yamna Sonunga Madi Parami, Adubu Stefan Mabong the Mangon the Sumna Hirami, I queen of Zig Gari Sibu Togduna, Roy Sibu Markim Natin Lucy Hirami, Asig Matunda, Makoy Anina, Roy Sibu Markim Natin Malaklami, Makoina Roy Gimam Joro Matung Astadi, Bettina Roy the Sumna Hirami, Nangi Kasi, Karamba Floor the Lake Harami, Adudagi Royna, Betty the Sumna Harami, Aigi Kasi, building a sigit top floor the Lake Harami. Asig matung da roy asi mahaki kar satna bagidam changkirami adudagi mu Bettina mangon sumna hairami nangdi na khong sokpani na yamna wangma floor da su ka bangam loi akhoi yumda oina tumlursi hairami adudagi roy na su Bettina hairibra si yaduna mahak Betty gi mayumda laklami adugi smatakta Bettina roy da sumna hairami ai coffee karabu poraka haiduna mahakti maham asidagi chakhirami nongal matung dum roy na Betty gi zum masing mapanda coffee thakling matam asida mahaki mamangda silver color gi Odi car Tauba Nupamana, Mark Muna Jengun Lerami, Adubu, Royna Mumana Jeng, Cinema Mobana, Gari Taurun Pasti, Mahama City Charkirami, Asina Maram Mobna Royna, Nupa Sigi Masak City Kamuram Day. Asig Matung the Royna, Stefan Manaka Laktuna Sun Hirami, I Tabak Karale, Ibu Airport among the Timbu Hirami, Asig Matunda, Stefana, Roya Sibu, Airport as the Timirami, Mokoina Airport or Matung Stadi, Stefana Roya Sibu, Airport Tamamuna Chakirami. Asig matung da royna airport ki atopa gate amada ge tholaktuna mahang seli dress sing asi hongdoktuna laklami asig matung da royna mahaki mayumda office semdun thamliba ka si laklami haidipa matam asida mu roy gi mayumda mangon investment tawgudriba mi sing asi loina laklami tanja asida mu Brian haidipa nupa asina makhoi myam sing asida asumna hairami blade aina nongonda mamang da haikiba dugidama ngakpiu hairami asig matung royna makhoi gi keypad asida makhoi investment tawgudriba makhoi marigi lakh mari pauna sibu transfer tawchilami adudagi mu blade haidipa nupa asina makhoi gi lakh nipan pauna sibu transfer tawchilami haidipa matam asida Brian na makhoi gi paisa sing asi loina transfer tawrabani na aikhoi hoji investment asigi damak party tawrasi hairami adudagi makhoi sing asi party tawrage haina tawri matam asida blade na Brian haidipa nupa sibu amukta kona si haiduna konsilami matam asida Brian na bread ki managanda nongmai ama bujawbagi khudam urami asida maram wabna Brian khangmangamlami makhoi gi manakta paisa investment tawbu lakliba blade haidipa nupa asidi police amani haina adugu sumatakta building asi makhada police lakpagi siren mutarami asina maram wabna Brian asi blade tagi nanthokuna chen ga haina tawmatam asidadi blade na mahaku kanna konsanun thamlami adumoinak Brian amadi mahak lakminariba makhoi ni si maham asidagi nanthokuna chelami hairiba tanja asidadi makhoi gi mamangda makhoi investment tawkiba Roy haribu nupa asi heart attack tawduna wanthabasi urami adubu makhoi nidi maham asidagi nanthokuna chenkirami Brian amadi mahak lakminaba miyo asina maham asida chakre matungda Roy asidi mahak masa si karim tawramde tasengmadi Roy gi team na tawribasi nupa anisdagi paisa lokthonabagi tawrami adugi sumatakta Roy di heart attack tawbusu oiramde matam masida makhoi gi manakta paisa investment tawbu lakliba Russia gi blade haribu nupa asisu Roy na nektuna toksinaba nga toirami asina maram oibna makhoi sing asi harau jaduna maham asida party tokthokun lerami asig matung Roy na Betty gi mamda laktuna Betty gi masunupa Stefan makhoi homasi kariguma kharapu chadun lering matam asida Stefan na Roy da sumna hairami nangi ngaksimda tariba dag adu karino hairami adubu Roy nadi pakhum amat piramde asina maram oibna Stefan na asumna hairami aina hangliba pakhum asi matang asida loisilasi hairami nongala matung damu Roy amadi mahaki maro Vincent galonena Tapak ama chatna bagidama gari sibu thawnu laklami matam masung Roy na Vincent da sumna hairami aingonda matam punamakta steel color gi odi thawbu nupa amana ai bodum chenadum leire nupa adu kanano haibidi aina khangdre hairami asig matungda makhoi ni na restaurant amada laklami makhoi ni na gari asitagi kumthar matungda makhoi gi mamangda nupa kharabu makhoi ni nakpal lerami haibu nupa sing asibu manungga changlakna bagidam sign tawdun hairami asig matungda Roy amadi Vincent na makhoi da hane investment tawbu lakhiba blade haribu nupa asig manakta laklami adudagi Roy na blade ta sumna hairami mamangda aikoina investment tawbaduda phangi paisa sing adu nangi saruk nangna phi kharabu pami haribudu karigino hairami adudagi blade na mangonda sumna hairami aina paisa adudagi phi pamanate
ꯑꯩꯗꯤ ꯄꯩꯁꯥꯗꯨꯒꯤ ꯁꯔꯨꯛ ꯈꯔꯕꯨ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯕ꯭ꯂꯦꯗꯀꯤ ꯃꯅꯥꯛꯇ ꯀꯧꯁꯟꯗꯨꯅ ꯕ꯭ꯂꯦꯗꯀꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯅꯨꯡꯊꯪ ꯑꯃꯅ ꯊꯨꯒꯥꯏꯍꯜꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏ ꯑꯃꯗꯤ ꯚꯤꯟꯁꯦꯟꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯏ ꯑꯃꯗꯤ ꯚꯤꯟꯁꯦꯟꯅ ꯕꯦꯇꯤꯒꯤ ꯃꯌꯨꯝꯗ ꯌꯨ ꯈꯔꯕꯨ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯇꯤꯅ ꯔꯣꯏ ꯑꯁꯤꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯊꯛꯂꯤꯕ ꯖꯨꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯩꯗꯣꯛꯇꯨꯅ ꯌꯨ ꯊꯛꯇꯕ ꯁꯥꯗꯨꯅ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯚꯤꯟꯁꯦꯟꯅ ꯕꯦꯇꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯀꯌꯥ ꯂꯩ? ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯔꯤꯕ ꯑꯁꯤꯗ ꯅꯪ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯕ ꯇꯥꯔꯕꯗꯤ ꯄꯩꯁꯥ ꯃꯌꯥꯝꯅ ꯐꯪꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯇꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ $2.5 ꯄꯥꯎꯟ ꯐꯥꯎꯕꯗꯤ ꯂꯩꯔꯝꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯕꯦꯇꯤꯅ ꯚꯤꯟꯁꯦꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩ ꯍꯥꯟꯅ ꯐꯖꯅ ꯋꯥꯈꯜ ꯈꯟꯊꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏ ꯑꯃꯗꯤ ꯚꯤꯟꯁꯦꯟꯠ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯚꯤꯟꯁꯦꯟꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯚꯤꯟꯁꯦꯟꯠꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯕꯦꯇꯤꯅ ꯃꯈꯣꯏꯒꯤ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯐ꯭ꯔꯤꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯦꯡꯗꯨꯅ ꯆꯦꯟꯈꯤꯕꯒꯤ ꯁꯛꯇꯝ ꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯦꯇꯤꯅ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯏꯅ ꯕꯦꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯕꯨ ꯀꯥꯞꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯒꯝꯂꯥ ꯈꯔꯕꯨ ꯀꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯕꯦꯇꯤ, ꯔꯣꯏ ꯑꯃꯗꯤ ꯚꯤꯟꯁꯦꯟꯠ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯒꯥꯔꯗꯦꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯚꯤꯟꯁꯦꯟꯠꯅ ꯆꯦꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯕꯦꯇꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨ, ꯆꯦꯛ ꯑꯁꯤꯗ ꯏꯔꯤꯕꯁꯤ ꯔꯣꯏꯒꯤ ꯃꯍꯥꯛꯅ ꯏꯟꯚꯦꯁꯠ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯗꯕꯜ ꯄ꯭ꯔꯣꯐꯤꯠꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯇꯤꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯗꯤ $20,000 ꯄꯥꯎꯟꯅꯤ, ꯅꯪꯗꯤ ꯂꯣꯇꯔꯤ ꯐꯥꯎꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯕꯦꯇꯤꯒꯤ ꯃꯁꯨꯅꯨꯄꯥ ꯁ꯭ꯇꯦꯐꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯨꯝꯁꯨ ꯁ꯭ꯇꯦꯐꯟꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯂꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯁꯤꯗ ꯄꯩꯁꯥ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯅꯕꯒꯤ ꯀꯔꯤꯒꯤ ꯍꯣꯠꯅꯔꯤꯕꯅꯣ" ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯇꯦꯐꯟꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯚꯤꯟꯁꯦꯟꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯅ ꯁ꯭ꯇꯦꯐꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯆꯥꯎꯈꯠꯅꯕꯒꯤ ꯍꯣꯠꯅꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯨꯛ ꯔꯣꯏ ꯑꯃꯗꯤ ꯕꯦꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯣꯏꯅ ꯕꯦꯇꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯄ꯭ꯔꯣꯐꯤꯠ ꯐꯪꯈꯤꯕ $20,000 ꯄꯥꯎꯟ ꯑꯗꯨ $10,000 ꯄꯥꯎꯟ ꯑꯃꯗꯤ ꯅꯪꯒꯤ ꯅꯁꯨꯅꯨꯄꯥ ꯁ꯭ꯇꯦꯐꯟꯗꯄꯤꯒꯦ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ $10,000 ꯄꯥꯎꯟ ꯑꯗꯨꯕꯨꯅ ꯑꯩꯈꯣꯏꯅꯤ ꯀꯣꯏꯕ ꯆꯠꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯔꯣꯏꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯕꯦꯇꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯕꯦꯇꯤꯅ ꯔꯣꯏꯒꯤ ꯃꯁꯝ ꯑꯁꯤꯕꯨ ꯀꯛꯇꯨꯅ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯣꯏꯕ ꯆꯠꯀꯗꯧꯔꯤꯕꯁꯤ ꯕꯔꯂꯤꯟꯗ ꯆꯠꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯏꯅꯗꯤ ꯕꯔꯂꯤꯟꯗ ꯅꯠꯇꯕꯤꯗ ꯒ꯭ꯔꯦꯁ ꯑꯃꯗꯤ ꯄꯦꯔꯤꯁꯇ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯕꯦꯇꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯅ ꯕꯦꯇꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯁꯤꯔꯥ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯇꯤꯅꯗꯤ ꯐꯂꯥꯡ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯇꯧ, ꯗꯣꯛꯇꯔ ꯑꯗꯨ ꯂꯥꯛꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯏꯅ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤꯅ ꯕꯦꯇꯤ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯦꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯍꯤꯡꯂꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯔꯣꯏꯅ ꯕꯦꯇꯤ ꯑꯁꯤꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯔꯣꯏꯅ ꯕꯦꯇꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯅ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯅ ꯕꯦꯇꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯕꯔꯂꯤꯟꯗ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯆꯠꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯦꯇꯤꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯇꯤ ꯑꯃꯗꯤ ꯔꯣꯏꯅ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯀꯣꯏꯕ ꯆꯠꯅꯕꯒꯤꯗꯃꯛ ꯗ꯭ꯔꯦꯁ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯂꯩꯕ ꯂꯣꯏꯔꯒ ꯕꯔꯂꯤꯟꯗ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯏꯅ ꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯃꯉꯣꯟꯗ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯈꯤꯕ ꯕ꯭ꯔꯥꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯅ ꯕꯦꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯅꯔꯝꯃꯤ, "ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯁꯤ" ꯍꯥꯏꯗꯨꯅ ꯔꯣꯏꯗꯤ ꯃꯍꯥꯛꯄꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯕ꯭ꯔꯥꯏꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯅ ꯂꯩꯅꯨꯡꯗ ꯆꯦꯟꯕ ꯃꯦꯇ꯭ꯔꯣ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕ꯭ꯔꯥꯏꯟꯅꯁꯨ ꯔꯣꯏ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯦꯇ꯭ꯔꯣ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯕ꯭ꯔꯥꯏꯟꯅ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯇꯧꯁꯤꯟꯅꯗꯨꯅ ꯂꯧꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯔꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯏꯅꯗꯤ "ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯂꯩꯇꯦ" ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯔꯣꯏꯅ ꯕ꯭ꯔꯥꯏꯟꯒꯤ ꯃꯅꯤꯡꯗ ꯃꯦꯇ꯭ꯔꯣ ꯑꯃꯕꯨ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯅ ꯕ꯭ꯔꯥꯏꯟ ꯑꯁꯤꯕꯨ ꯆꯦꯜꯂꯛꯂꯤꯕ ꯃꯦꯇ꯭ꯔꯣ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯟꯁꯤꯟꯗꯨꯅ ꯕ꯭ꯔꯥꯏꯟ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯦꯝꯕꯨꯂꯦꯟꯁ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯀꯧꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯅ ꯕꯦꯇꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯔꯣꯏꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅꯤ ꯍꯌꯦꯡ ꯀꯣꯏꯕ ꯆꯠꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯣꯏ ꯑꯃꯗꯤ ꯕꯦꯇꯤ ꯃꯈꯣꯏꯅꯤꯅ ꯀꯣꯏꯕ ꯆꯠꯅꯕꯒꯤꯗꯃꯛ ꯔꯣꯏꯅ ꯇꯤꯀꯦꯠ ꯑꯃꯕꯨ ꯀꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁ꯭ꯇꯦꯐꯟ ꯍꯥꯏꯔꯤꯕ ꯕꯦꯇꯤꯒꯤ ꯃꯁꯨꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯏꯅ ꯁ꯭ꯇꯦꯐꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯇꯤꯅꯗꯤ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯁ꯭ꯇꯦꯐꯟ ꯑꯁꯤ ꯕꯔꯂꯤꯟ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯏ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯒꯥꯏꯗ ꯇꯧꯗꯨꯅ ꯀꯣꯏꯕ ꯄꯨꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯟꯅ ꯔꯣꯏ ꯑꯃꯗꯤ
Betty asibu faza fazarba mafam kayamda koiba pubiraklammi makoina koiba loir matungda numit asigi numidang sida mu Stephenna Roy amadi Betty da sumna hairami hayeng aikoina koiba chatnabagidamag restaurant amada book tawkhre hairiba restaurant da koina ayuk pung 9 chakadurbani hairami nongala matung Stephenna mahaki mabok Betty amadi Roy asibu makoina book tawkiba restaurant asida pudun laklami makoina restaurant si yawra matung asidadi Royna jeng matam asida restaurant si jamna mallaba mahakna hana lakhiba amagi mongda tawrami asig matungda Stephen amadi Betty na restaurant si ka si jong matam asidadi Royna ka si ubada jamna angakpong phawrami makoina ka asigi thongasu hangtoktuna changlang matam asidadi Stephen na Roy da sumna hairami Roy nang na maham asida hana lakharba natra hairami adudung Betty na maki masunupa Stephen da sumna hairami Stephen nang na haribadu karino hairami adugumsu Stephen na Roy da sumna hairami aina nangi service record check tawbada nangna maham asid la ame habasi aina khangi Stephen gi wai sing sitabada Roy na mahaki mamanga thokiba wari sing adu makhoi ani da loina wari liba horaglami Roy gi wari na horakpada Roy na sumna hairami ai si hana British army da thabak torami World War II lor matungda aina Berlin city is laglami adu baidi Russia na si haitabana maram abna Russian army ma buniyaktuna aikhoi ni na restaurant amada loktun leiba Nazi gi haibadi Germany gi laloba mu phaba laglami adu gi simatakta aina nekliba Russia gi army adu gi mingsu hands kawi harami asing matungda hands amadi aikoini na building adugi manungda lotun leriba Germany gi fataba terrorist adu phaba lakku matam asitadi hariba Germany gi terrorist aduna maku phaba lagle haina khangmon maram moibna mahakna pairiba thang aduna aingon attack tawrlami asina maram moibna aigi maro Russia gi hands aduna mahakna pairiba nomoi aduna kakpe haina tawbantam asidadi nupa aduna mahaki nomoi adubu selena tawnabagi harami adudagi hands na nomoi adubu selena tawmatam asidadi fataba Germany sifa aduna nomoi asu mulla matungda mahakna pairiba nomoi aduna aikoini nomoina kaptuna aikoini buda hatkibni harami asig matungda terrorist adu Muhammadu chenki harami adudung Stephen na Roy da sumna harami tasengudi numit adu siribadu hands nate Russia gi nupa aduni nangna siribu nupa adu gi mamaya adu loina kaibni maram oibna siribu nupa adu bu nangni hajin adu nangna hands fu siri hajin duna Roy gi sakta mau saduna nangna Muhammad sida crime tawdun leriba natra tasengudi nang Germany gi sipai amani nangna Muhammad sida crime cam tawrum lagni habasi aini loini khangi harami adudagi Stephen gi mabok Betty na mangonda sumna harami phare nang wa amta ngang laganu nang maham asidagi jamna thuna chakro haiduna maki masunupa Stephen asidi maham asidagi tanthokirami asing matungda Betty na Roy da sumna hairami nang matha karinda chaganu aigi punsidi nang yauduna hingba ngamloi nang na hojik nang gi maru bensin da phone tawduna mukta kau aikhoi ni nang na haina khiba joint account lu hangduna aikhoi ni gi paisa du loina punsanduna aikhoi ni nungai na hinglasi hairami adugi spatakta mu Betty na Roy da sumna hairami hojik aikhoi gi lafam London da halasi hairami makhoina London da halakla matungda Betty Roy amadi Roy gi maru bensin makhoi ahom masi Betty gi memde lerami adugu musu bensin na Betty amadi Roy da sumna hairami aina piriba paper sing adu sign taw nakhoi ani gi joint account hangnabagidam hairami asig matungda Betty amadi Roy na bensin na pirakliba letter asida sign tawrami asig matungda bensin na makhoi gi paisa transfer tawnaba ki pet asibu Betty da pirami adugi sipataktung bensin na Betty da sumna hairami nangi paisa sing adu nakhoi ni gi hangliba joint account asida transfer tawsalo hairami adudagi Betty na ma ki paisa sing adubu makhoi gi joint account asida transfer tawnabagidam ki pet asibu namlaga haina tawmata masdadi mahana pakhal aduna paisa asibu tawbangalamde asina maram obna Roy na Betty dagi ki pet asibu logduna ma ki paisa sing adubu hana loina transfer tawsalami adudagi Betty na Roy gi mawng asi ubada ma ki paisa sing asibu su makhoi gi joint account oiriba ki pet asida transfer loina tawsalami makhoi gi paisa sing asi joint account asida transfer loina tawbo lor matungda bensin na makhoi ni da sumna hairami nakhoi ni sigi ki pet asigi separate oiba password ama semla se harami hairi matam asidadi mu Betty na mahaki phalanga theliba lai asida khut thinduna lai asigi password semla se harami adubu Roy na di asidi lai ni mataw karamna sengudun hairami adung Betty na sumna hairami lai asi atai krem denate lily hairiba lai dun hairami asig matungda bensin na makhoi ki pet asigi password asibu lily saina semlami hairibu matam asidung bensin na maki phone asibu lona lothokuna table asigi makhadagi Roy gi phone asa ring khingjalami adugi sumutakda Betty na makhoi ni da asumna hairami aikhoi hujik celebration tawrsi hairami asig matungda bensin di maham asidagi chakhirami bensin na chakra matungda mu Betty na Roy da sumna hairami nangonda ngasai phone tawrliba mi edu kanano hairami adudagi Roy na maki phone asibu lothokuna phone asibu tawba sarami adugi sumutakda Roy na mok Betty da sumna hairami phone tawrlibasi atai kanamda nate aigi chanupa Australia da leiba Robert ni hairami asina maram obno Betty na nangi na chanupa Robert la hairami adugi simathaktam Roy na Betty da sumna hairami
ꯑꯩꯒꯤ ꯆꯅꯨꯄꯥ ꯔꯣꯕꯥꯔꯠ ꯑꯗꯨ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯍꯌꯦꯡ ꯃꯍꯥꯛ ꯀꯅꯥꯗꯥꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯔꯣꯏꯅ ꯕꯦꯇꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯇꯤꯅꯗꯤ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯗꯣꯔꯤꯕꯅꯣ ꯅꯪ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯅ ꯕꯦꯇꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯀꯤꯄꯦꯗ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯦꯇꯤꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯇꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯀꯗꯧꯔꯤꯕꯅꯤꯅ ꯅꯪꯒꯤ ꯅꯁꯥ ꯑꯗꯨ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯗꯨꯅ ꯋꯥꯟꯊꯔꯛꯄ ꯌꯥꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯅ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯅꯪꯅ ꯊꯛꯅꯕꯒꯤꯗꯃꯛ ꯏꯁꯤꯡ ꯈꯔꯕꯨ ꯂꯧꯔꯨꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯔꯣꯏꯅ ꯕꯦꯇꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯁꯤ ꯆꯪꯗꯨꯅ ꯏꯁꯤꯡꯕꯨ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯇꯤꯅꯗꯤ ꯔꯣꯏꯅ ꯊꯝꯂꯝꯕ ꯕꯦꯒ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯇꯤ ꯔꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯏ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯨꯝꯕꯁꯨ ꯔꯣꯏꯅ ꯕꯦꯇꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯇꯤꯅꯗꯤ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯟꯅ ꯎꯅꯔꯨꯆꯣ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯂꯥꯛꯇꯨꯅ ꯔꯣꯏ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯔꯣꯏꯅ ꯇ꯭ꯔꯦꯟ ꯑꯁꯤꯕꯨ ꯇꯣꯡꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯦꯛꯇꯨꯅ ꯌꯨ ꯈꯔꯕꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯀꯤꯄꯦꯗ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯤꯕ ꯕꯦꯇꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯑꯦꯀꯥꯎꯟ ꯑꯃꯗ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯕꯦꯒ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯤꯄꯦꯗ ꯑꯁꯤꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯀꯤꯄꯦꯗ ꯑꯁꯤꯗꯤ ꯌꯥꯎꯔꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯤꯟꯁꯦꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯟꯁꯦꯟꯒꯤ ꯐꯣꯟ ꯑꯁꯤꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯀꯤꯄꯦꯗ ꯑꯗꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯒꯤ ꯀꯤꯄꯦꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯑꯃꯗ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯁꯇꯃꯔ ꯀꯦꯌꯔꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯁꯄꯣꯔꯠ ꯑꯃꯠꯇ ꯌꯥꯎꯗꯨꯅ ꯅꯪꯒꯤ ꯀꯤꯄꯦꯗ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯉꯝꯂꯣꯏ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯀꯤꯄꯦꯗ ꯑꯃ ꯊꯥꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯀꯤꯄꯦꯗ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒꯨꯝꯕꯁꯨ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯕꯦꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯤꯄꯦꯗ ꯑꯗꯨꯕꯨ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯅ ꯕꯦꯇꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯝꯕ ꯐꯔꯅꯤꯆꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯏꯉꯛ ꯉꯛꯇꯨꯅ ꯕꯦꯇꯤ ꯑꯁꯤꯕꯨ ꯀꯧꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯕꯦꯇꯤ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯤꯄꯦꯗ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯨꯡ ꯕꯦꯇꯤꯅ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯏꯅꯗꯤ ꯃꯉꯣꯟꯗ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯑꯩꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯃꯤꯁ ꯇꯧꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯔꯣꯏꯅ ꯕꯦꯇꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯇꯤꯅꯗꯤ ꯑꯃꯨꯛ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯑꯦꯀꯥꯎꯟ ꯑꯁꯤ ꯂꯣꯒ ꯏꯟ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯄꯥꯁꯋꯥꯔꯗ ꯑꯁꯤꯕꯨ ꯅꯝꯗꯨꯅ 50,000 ꯄꯥꯎꯟ ꯑꯗꯨ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯦꯀꯥꯎꯟꯗ ट्रांसफर तौगदौरिबनि हारमी बेटीने करिगिदमक असुमना तौरिबनो हारबदि रोय असि ओइदब nganglibasi asengba ngangnabagidam oirami adubu roidi oidabadu ngangnu leirami asina maram oibno betina मखोई जॉइंट अकाउंट कीपैड असिदा मुक नंबर मतम असिददी माकी पर्सनल अकाउंट दा 50,000 पाउंड मुक ट्रांसफर तौचलमी असिने मरम ओबन रोइना बेटी द सुमना हारमी आइगी चानुपा रोबर्ट कौबा अमता लैते हारमी असिंग मतुंग द रोइना बेटी द सुमना हारमी नंग असि कनानो हारमी अदुदिंग बेटीना माकी फलांग थेलिबा लिली हारिब लै असिदा मुन्ना जेंग हारमी अदुदगी रोइना लै असिदा जेंग मतम असिददी महांगना खमंगमलमी हारिब लै असिदा लिलीनी लिली हारिब लै असिन ताकलिबसी अतै कनामते नते माकी ममांग फमलिबा बेटी असि माका थाइन थेंगनकिबा लिली हारिब नुपी अदुनि हाबिदु महांगना खंगलमी असिना मरम ओबना महांग जामना ngakpa फावरमी हारिब मतम असिदा वर्ल्ड वार 2 गी मतम थोकि वारी सिंग अदु लिलीना मवंदा वारी लिबा हौरगलमी लिलीगी वारी हौरकपदा हंस हारिबा नुपा असिना लिलीगी मयुम असिदा महाकु इंग्लिश तंबा लाकपिरमी लिलीगी मयुम असिजु जामना पैसा पाइरबा इमुंग अमा ओइरमी मतम अदुदा लिलीना हंस हारिब नुपा असिबु नुंगसिबा अमदि फावरमी असिग मतुंगदा हंसना मखोई जुम असिग मनुंग चंगदुना लिली असिबु इंग्लिश तंबिनबगी लाकु मतम असिददी लिलीगी ममाना मवंदा महम असिदा अमुक्ता फमु हाइरमी तंजा असिददी अमु हंसना फमलिबा का असिगी नाकंदा लिलीगी मचिमनाव अहुम असिबुसु डांस तौबई मखोन तारमी असिना मरम ओबना हंसना मखोई मचिमनाव अहुम असिगी मनाक्ता लाकु मतम असिददी लिलीगी मचिमनाव अमना हंस असिबु महम असि डांस तौरु नुपी असिगी डांस तौलमी अदुबु हंसनदी खुदोंग चावा लौनबगीदमक लिलीगी मचिमनाव असिबु खुदोंग चावा लौरमी असिना मरम ओबना लिलीगी मची अमना हंस असिबु महम असिदगी चटलो हाइना तानथोखिरमी मतम असिदा मु हंसना का असिदगी थोलो मतम असिदा लिलीना युम असिग मथक्तगी
ꯑꯩ ꯍꯧꯖꯤꯛ ꯏꯪꯂꯤꯁ ꯑꯗꯨ ꯇꯥꯛꯄꯤꯔꯣ ꯀꯥ ꯑꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯍꯟꯁꯅ ꯂꯤꯂꯤ ꯀꯥ ꯑꯁꯤ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯏꯪꯂꯤꯁ ꯇꯥꯛꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯂꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯤꯛ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯁꯅꯗꯤ ꯂꯤꯂꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯂꯤꯂꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯟꯁꯅ ꯂꯤꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯁꯅ ꯂꯤꯂꯤ ꯑꯁꯤꯕꯨ ꯃꯔꯨꯝ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯔꯦꯞ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯂꯤꯒꯤ ꯃꯃꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯤꯂꯤꯒꯤ ꯃꯃꯥꯅ ꯍꯟꯁꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯀꯨꯝꯃꯨ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯁꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯨꯝꯂꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯂꯤꯒꯤ ꯑꯇꯣꯞꯄ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯃꯗꯤ ꯂꯤꯂꯤꯒꯤ ꯃꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯦꯞꯇꯨ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯂꯤꯂꯤꯒꯤ ꯃꯄꯥꯅ ꯍꯟꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯗꯥꯟꯁ ꯇꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯀꯔꯟ ꯇꯥꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯁꯅꯗꯤ ꯃꯍꯥꯛꯀ ꯗꯥꯟꯁ ꯇꯧꯃꯤꯟꯅꯈꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯤꯁ ꯇꯧ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯤꯂꯤꯒꯤ ꯃꯆꯦ ꯑꯁꯤꯅꯗꯤ ꯅꯪꯅ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯤꯂꯤꯒꯤ ꯃꯄꯥꯅ ꯍꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯪ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝꯁꯤ ꯑꯣꯏꯕꯅ ꯍꯟꯁꯅ ꯂꯤꯂꯤꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯂꯤꯂꯤꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯒ ꯁꯝꯅꯕ ꯂꯥꯜꯍꯧꯕ ꯑꯃꯅꯤ ꯍꯥꯏꯖꯟꯗꯨꯅ ꯂꯤꯂꯤꯒꯤ ꯃꯄꯥ ꯑꯁꯤ ꯀꯣꯔꯠꯇ ꯔꯥꯏ ꯇꯥꯔꯕ ꯃꯇꯨꯡꯗ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯗꯟꯗꯤ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯤꯂꯤꯅ ꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯄꯥꯅ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯃꯥꯁꯨ ꯃꯁꯥ ꯃꯇꯣꯟꯅ ꯁꯨꯁꯥꯏꯗ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯥꯅ ꯁꯤꯔ ꯃꯇꯨꯡ ꯊꯥ 6 ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯆꯦ ꯑꯍꯨꯝꯕꯨꯁꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯍꯤꯡꯍꯧꯏ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯔꯣꯏꯅ ꯂꯤꯂꯤꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯩ ꯑꯁꯤ ꯔꯣꯏ ꯅꯠꯇꯦ ꯑꯩ ꯑꯁꯤ ꯍꯟꯁꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯤꯂꯤꯅ ꯔꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯁ꯭ꯇꯦꯐꯟ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥꯅꯤ ꯈꯜꯂꯨꯕꯗꯨ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥꯗꯤ ꯃꯥꯏꯀꯦꯜ ꯀꯧꯕꯤ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯕꯨ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯤꯜ ꯀꯂꯔꯒꯤ ꯑꯣꯗꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯏ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯃꯨꯛꯁꯨ ꯕꯦꯇꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯇꯦꯐꯟ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥꯒꯤ ꯃꯔꯨꯞ ꯑꯗꯨ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯔꯤꯁꯔꯁ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯅ ꯔꯤꯁꯔꯁ ꯇꯧꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯊꯤꯒꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯐꯥꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯂꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯤꯄꯦꯗ ꯑꯁꯤꯕꯨ ꯍꯦꯟꯁꯇ ꯄꯤꯔꯝꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯦꯟꯁꯅ ꯀꯤꯄꯦꯗ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ 1 lakh pounds ꯆꯥꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯦꯟꯁꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯂꯤꯂꯤ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯂꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯍꯦꯟꯁꯇ ꯊꯤꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯂꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯟꯁꯀꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯍꯦꯟꯁꯀ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯕ ꯔꯨꯁꯤꯌꯥꯒꯤ ꯄꯨꯂꯤꯁ ꯁꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯁꯤꯕꯨꯅ ꯃꯉꯣꯟꯗ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯤꯂꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯤꯄꯦꯗ ꯑꯁꯤꯗ ꯄꯩꯁꯥ ꯃꯌꯥꯝꯅ ꯌꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯀꯤꯄꯦꯗ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯟꯁ ꯑꯁꯤꯕꯨ ꯕ꯭ꯂꯦꯗ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯨꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯚꯤꯟꯁꯦꯟꯅ ꯅꯔꯁ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯔꯁ ꯑꯁꯤꯅ ꯚꯤꯟꯁꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯆꯤꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯚꯤꯟꯁꯦꯟꯅ ꯔꯣꯏ ꯍꯥꯏꯕꯗꯤ ꯍꯦꯟꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯟꯁ ꯑꯁꯤꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗꯅ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯦꯟꯁꯅ ꯚꯤꯟꯁꯦꯟ ꯑꯁꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯤꯂꯤꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯎꯍꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯂꯤꯂꯤꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯒꯤꯗꯃꯛ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝ ꯑꯁꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯂꯤꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝ ꯑꯁꯤ ꯏꯁꯤꯡ ꯑꯃꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯤꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯏꯁꯤꯡ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕꯗꯨ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯕꯅꯤ ꯐꯖꯅ ꯁꯥꯟꯅꯧ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ